Foreign agency nani haibagi report lengak talak palaytri Govindas. Kamzong district ki Myanmar lona badalaiba namli wangli jet joroda kuki terrorist singna attack tawrakraba tungna ngasi Manipur lengak ki Home Minister Govindas Konthawzam na lujingba MLA taret na saba high power committee amana thodok thokliba mafam singda hakthengna chatuna yingsinkre Khongsat aduda saruk yakiba MLA sing adudi Thongam Biswajit Thangzam Arun Kumar Abdul Nasir MLA Lesio Kaising Kasim Vasum amasung Ram Muivani Home Minister Govindas na lujingba team adu ngasi ayu anganbadagi Imphal thadokibani aduga MLA Lesio Kaising di ngarangdagi hauna station tawduna leirakibani Khongsat aduda lenga ki maru oiba miyoy kaya district authority amasung police officer kaya marumsu saruk yaki Makoina Fungyar AC ge manung chanba namli jet joro amasung wangli market da thokiba akai atoi sing adu yengsingki mafam adugi miyam nadi team aduda attack tawrak liba sing adu Myanmar rom da operate tawba NME gi kangbuni haina wakatli mafam adugi matangda paumi sing na attack adu kanana jatakibano foreign agency nara hangbo wahang amada Govindas Konthawzam na hai hauzik fawgi oinadi attack adu Myanmar rom da operate tawiba lalhoba kangbuna jatakibani habagi report amata Manipur lengak ta lakpa leitri adumapu hul ahumda attack tawduna yum kaya marum mai thakiba amasung khunja sing lanjinariba sing asigi marumda security gi ahoba leiki haibadi mahakna yaki khunja sing na thamlakpa wafam haibadi tangkhul gi khul sing da nomai kapsin bada India na saba nomai maru kaya marum yawi basi karigino haina hangbada Home Minister na haki state ki armor dagi yamlaba nomai amasung nomai maru sing lakiba leibanina mafam amadagi amada adum season narakpa yabagi oithokpa lei attack tawrakiba numit aduda NAB na faraga pokiba tangkhol nupi Olina Ningsen AR na kalle haina Hindu pauche da report tawrakli Fazin duna thamliba khunja sing lengak na athubada thadorok na ba honagadabani haina mahairo luftaruk na khangalakli Haukiba jai Bisangani Konundagi May Ahumdagi Landa Masaki Jamjaraba Micham Miam the Leptana Jatarakliba Miat Mipungi Taudo Watok Asi India gi proxy war ni habisi hena Indiana Tarakliba Tavak Tawang Sing Asina Mayik Sing Natakli Masi Chien Bayadraba Kudam Amani Maram Aduna Manipuri Irang Asi Lushingi Harabadi India gi proxy war Asi Kudagda Lepkadabani India gi proxy war Makha Samtarakpa Oina Megi Taret Sagosen Limit Lisangani Kuntaruta India Lengak na Stemba Suspension of Operation Su terrorist group singna Leipak asigi manungda leiba Manipur Kamjong district ki khul ahum namli wangli amdi choro da landarang tuna micham miyam lanjan na hanba khaknatana yum kai kayamai thahan basi yamna lusa da balichat abadi haina mahairo luftarukna laubagal loyna fazinduna thamliba khunja sing athubada thadorokadabani haina mahairo luftarukna khudil biduna thadorokpa cherol amana khangalapli cherol asina makha taraduna hai Manipur gi yalho furup sing pungmut muthatnabagi lalong oina su militant sing bu khotlai oina season naduna miyam gi punsi amadi lanthum da safu pirakpa haibasi taseng namak loilam sandokpada haleng daba India lengaki loi chenabagi supnam sashan gi lengak lon samthanabagi amadi khunai muthatnabagi thawong asi khudak da lepkadabani Kamzong district ki thawdo kamari lengna India amadi Manipur lengaki maikedi gi wahai machet ama fawba ngangdana tumina leisiliba si Lengaki khut yaurabra haiba wahang su hanglakli mahiro luf taruk na thawdok asi yamna kanna kandem tawbaga lurina lengak na khonglei yangna fazinduna thamliba khunja sing thadorok na ba khonagadabani mijam miyam hatlabasu yare manba maong lanthum yum kai mang taklabasu thoidokte haibugumna leithoknibasi karamba lengak lonno lengak chukli pariba angam athau singna miyam gi punsi amadi lanthum ngaki senbigadabani Miyamgi wakat warol tabigani khunai asi tangdo laitana hingba amadi awanba purakani haina ngasigi miyamna asa tawkhraga miyamda amuk onsinduna India gi ot neiba tuhadpa nehatpa miyamgi pendabagi kholaw namthanabagi ka henbaluzadabali chat yalho furup sing mutatnabagi aron balalong asida mateng pangsinba manba machat mawong singsu lepkadabani haina su thamlakli NME na namli village tagi fakiba Olina Ningsen AR na rescue tawkre imong manungda sinakre haukiba me tare ki ayuk anganbada Indo-Myanmar border gi saruk talaiba Kamzong district ki namli wangli amasung chorokul ahum Myanmar da base toba NME gi kangbuna tumnamai thakraba matung namli dagi faraga pukiba Olina Ningsen Assam Rifles na aswengam yaudana rescue tawba ngamtre adumapu foreign terrorist sing aduna faduna pukiba miyoi kun amadi hauzik fawba mafam khangdri Pau asina makata na haribana
KNAB amasung Village Volunteer Eastern Zone gi kangbuna nupi asi fadana pukraba matung intelligence amasung security agency singna kanna honabada tangkhul nupi adu ngarang Kamjong district gi jaga amadagi rescue tawba ngamkhibani hari Assam Rifles ki personal amasung intelligence agency singi supervision makhada thaudok thokliba mafam adugi manak nakna jet Joro village ki khathangba saruki jaga amada nupi adu thadok lamkhibani nupi adu asoi angam yaudana thadokraba matung nupi adugi mapuroiba hulgi headman amasung CSO singi representative sing adu faiko maya da leiba humin thana da puraga chatki loina rescue tawraba nupi adugi imong manung yauna makoigi loina riba mihut sing adu formal handover procedure documentation medical examination amasung psychological support ki dama sasata leiba Assam Rifles ki unit headquarter da puki madugi matung nupi adugi imong manung village headman amasung civil society ki mihut sing adu khangpat khan da leiba makoigi khulda asoi angam yaudana halakre Assam Rifles ki maiki digi phongyor klibana rescue tawraba nupi adu yauna awaba daraba khunja sing aduda counseling support amasung medical assistance sing piki foreign militant sing aduna khul sing aduda attack chathakraba madung Assam Rifles troops singi maikedigi chaitheng mayuk nariba area sing aduda rescue team kaya deploy tawba yauna hingsa gi thawong sing adu khudakta laksinaba honaki operation aduda hingsa gi thawdu aduna maram oiraga mayum makai mang takraba khunja taramanga yauna nupi amasung angang sing adu ailoyo Assam Rifles ki camp ta puraktuna makhoibu jangsafam piba yauna humanitarian assistance sing piki hari